Hello ma'am. Good morning ichinaw punamakpu aigi video asi yengbiriba ichinaw punamakpu ado anauba ichinaw na video se yengba oiragasu subscribe tawbiramo ado ma'am ngasi se Friday numine bako ado hujik se ai iru karakpata ngari ba lai dup thadre bako lai dup thadoine ado ngasi se ai ga inu pa gana khoigi chichi oida chashi hainei bako hadi hayeng ngasi se Friday ni na hayeng Sunday numit se khoigi salam sagai gi ne lai ko bale bako khoi sagai gi oina lai ko ba ado bam hai bako bam punsi ki chacha bam reserve haibra kenom hai bani bako adu mafam duga chatoine bako aduduna ai pisum se khara khara du si haure bako aduna aina khaliba chiche gi manak ta chalaga pisum si kokla age adaidi kuisu kuire chattaba dum chalurage adumaina hainei ne bado akoi nupa gi duty se pung amadagi oye bako ado baro gi chak charaga dum punna thokminagra si horenju punna dum halakminara si aina hai bako aduduna ne bado soji irujaraga changai ine bako do ngarang nungthang se chak aina dum khara hen thongame bako ayuki breakfast se dum chak ngaushalaga dum charaga chatlasi ando baroi chak to chichi oida dum charasi ai dum chatlaga thongamage chichi di parlor da laidoni do nang duty mafam dage dum chichi gi duga laaga baroi chak se charoina adumain dauna ayuki chak se khara helame bado ai hujik lai dup thadoine ado aina iru sangakpada khoi nupana chak se ngaubirame bako ma'am ado yang halake bako मैम सिदा लेरेबको चाकू टमाटर का मोरक तेक्पा तौना ngौरिनेबको अदो माना ngौबिरमे हुजि दुप थादोइनि दो सि चारागा इबाइनि पुन्ना दुम थोअनेबको थबक फादरा इ नुपासे थबक जाम पाबनी कई कई ना जाम हाफ खरेमा कई कई हापिनो मोरक तो थाव दो सलु जादरा सा पुन्ना अदुनी मैम दो मा हुजिक से चाक से ngौरे दो आइसु दुप था लोरागा सि पुन्ना चामिनारानी दो इमागा पुन्ना ड्यूटी की दो दुम थोखरानी अबको अदुनी दो हुजिक आई दुप था गी को मैम होरेन सलम दाइदा मु उनारसी मैम दु से ngौबा लोरे दो से जोंगजाक खेलागा सुमाइना चारे दो आई की से लौरे दु से जोंगजाक का से चाक ngौबसिगा दो सि साइड का सु खरा लै ओक तरागा लौबै तोंगाना खाइदोक थमियाबा सुमाइना चागी को मैम सि चाबा लोरागा चलनी चिची ओइदा दो चटपै दुगा मु जंगहलाके दुम मैम अइसदा चिची ओइगी पार्लर दा यौरेबको यौरगा हाइदि अखोइ चेसे इसे कना थारमेबको दुदुना आइना वा ngangbसे कॉपीराइट चागद्रा हाइना कीनाने वॉइस ओवर अमुक तौरेबा म्यूट ता थमजलगा अदो अइसदा पिसुमजे कोकपा लोरेबको अदो पिसुम कोकपा लोरे अदुगा सिगना आइगी ममाइ सिगी हाइरमबनेबा दाग से खरा कोए खोले दुमाइना अदो पिसुमदि सिगा कोकपा लोरे दो चिचेनाने फेशियल तौथोक्सी हाइना आइना हाइबा फेशियल तौबिगे हाइना दो फेशियल तौगे तौरी आई यंगहलाके दुम मैम मुझे टिश्यू पेपर तौना इसिंग तौना माइ से फजन तैथोकपीरे मुझे क्रीम तैदोरी अच्छे से कान
ꯍꯧꯖꯤꯛ ꯃꯁꯥꯖ ꯇꯧꯕ ꯂꯣꯏꯅꯅꯦ ꯄꯦꯛ ꯇꯩꯔꯤꯑꯕꯀꯣ ꯑꯗꯣ ꯃꯃꯤꯠꯁꯦ ꯀꯩꯁꯨꯝ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯦꯛ ꯇꯩ ꯂꯣꯏꯔꯒ ꯃꯃꯥꯏ ꯋꯥꯁ ꯇꯧꯔꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯄꯦꯛ ꯇꯩꯔꯤꯉꯩꯗ ꯃꯃꯥꯏ ꯋꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤꯁꯤ ꯂꯥꯛꯑꯦꯕꯀꯣ ꯃꯁꯝ ꯀꯛꯄꯒꯤ ꯑꯗꯣ ꯁꯤꯒ ꯆꯤꯆꯦꯅ ꯀꯟꯅ ꯃꯁꯝ ꯀꯛꯄꯤꯔꯤ ꯑꯗꯣ ꯅꯨꯄꯤꯁꯤꯒꯤ ꯃꯁꯝꯁꯦ ꯀꯛꯄ ꯂꯣꯏꯔꯒ ꯑꯩ ꯃꯥꯏꯁꯦ ꯋꯥꯁ ꯇꯧꯊꯣꯛꯑꯅꯤꯕ ꯑꯗꯣ ꯂꯣꯏꯔꯒ ꯇꯥꯎꯟꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯦꯁꯤꯌꯦꯜ ꯇꯧ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯣꯔꯣꯛꯇ ꯊꯣꯛꯂꯦ ꯍꯥꯏꯗꯤ ꯇꯥꯎꯟꯗ ꯆꯠꯂꯨꯒꯦ ꯇꯧꯏꯅꯦꯕꯀꯣ ꯍꯌꯦꯡ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯦ ꯕ꯭ꯂꯥꯎꯁ ꯑꯃꯒ ꯌꯦꯡꯉꯛꯀꯦꯅ ꯑꯉꯧꯕꯒꯤ ꯕ꯭ꯂꯥꯎꯁ ꯂꯩꯇꯦꯕ ꯑꯗꯨꯅ ꯋꯥꯏꯠ ꯀꯂꯔꯒꯤ ꯕ꯭ꯂꯥꯎꯁ ꯑꯃ ꯊꯤꯔꯛꯀꯦ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯇꯥꯎꯟ ꯆꯠꯀꯦ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯆꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤ ꯕ꯭ꯂꯥꯎꯁꯁꯦ ꯑꯣꯏꯅ ꯂꯧꯖꯔꯦꯕꯀꯣ ꯑꯩ ꯑꯗꯨ ꯁꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯐꯖꯕ꯭ꯔꯥ ꯌꯦꯡ ꯕ꯭ꯂꯥꯎꯁ ꯅꯠꯇꯅꯤ ꯃꯥꯏꯁꯤꯒ ꯐꯖꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯑꯩ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯕ꯭ꯂꯥꯎꯁ ꯂꯧꯕ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯁꯦ ꯀꯦꯄꯤꯇꯦꯜ ꯄꯣꯏꯟꯇ ꯂꯥꯛꯑꯦ ꯁꯤꯗ ꯑꯅꯧꯕ ꯍꯥꯡꯕꯁꯦ ꯎꯕ꯭ꯔꯁꯦ ꯖꯨꯗꯤꯑꯣ ꯍꯥꯏꯅ ꯁꯤꯗ ꯆꯪꯒꯦ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯁꯦ ꯑꯅꯧꯕ ꯍꯥꯡꯕꯅꯦꯕꯀꯣ ꯁꯤꯒ ꯆꯪꯗꯣꯏꯅꯤ ꯍꯧꯖꯤꯛ ꯁꯤꯒ ꯑꯣꯏꯅ ꯌꯦꯡꯉꯒꯦ ꯁꯦ ꯀꯦꯃꯦꯔꯥ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯅꯨꯡ ꯆꯪꯉꯒ ꯌꯦꯡꯉꯛꯑꯒꯦ ꯃꯌꯥꯝ ꯁꯣꯝꯗ ꯈꯣꯡꯎꯞ ꯐꯖꯕ ꯌꯣꯜꯂꯦ ꯑꯗꯨ ꯐꯖꯕꯗꯤ ꯌꯥꯎꯋꯦ ꯁꯤꯗ $299 ꯇꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤꯗꯨ ꯁꯤ ꯀꯨꯔꯇꯤꯁꯦ ꯑꯣꯏꯅ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯅ ꯑꯃꯈꯛꯅꯤꯀꯣ ꯑꯅꯤꯁꯨꯕꯒ ꯑꯃꯨꯛ ꯁꯦꯠꯂꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯃꯅ ꯁꯤꯁꯤꯅꯦꯕꯀꯣ ꯋꯥꯏꯠ ꯀꯂꯔꯒ ꯁꯤ ꯕ꯭ꯂꯦꯛ ꯄꯦꯟꯁꯤꯒ ꯁꯨꯝ ꯆꯥꯟꯅꯔꯕ ꯈꯤꯇꯪ ꯆꯠꯊꯧꯅꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁꯀꯤꯗꯨꯒ ꯁꯤ ꯁꯦꯀꯦꯟꯁꯤꯒ ꯀꯔꯝꯕꯅ ꯐꯖꯕ ꯍꯦꯟꯒꯦ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯅ ꯖꯤꯟꯁ ꯑꯃꯈꯛꯀ ꯂꯩꯔꯛꯄꯅꯤ ꯖꯤꯟꯁꯇꯨꯗꯤ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯔꯣꯔꯦ ꯑꯗꯨ ꯁꯤ ꯖꯤꯟꯁ ꯑꯃꯒ ꯂꯩꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯕ꯭ꯂꯥꯎꯁꯇꯨꯗꯤ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯍꯟꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯕ꯭ꯂꯥꯎꯁꯁꯦ ꯉꯁꯥꯏꯅ ꯑꯗꯨꯝ ꯌꯦꯡꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯁꯤꯅ ꯑꯩꯒꯤ ꯂꯩꯔꯛꯑꯦ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯂꯩꯔꯛꯇ꯭ꯔꯦꯗ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯆꯥ ꯆꯥꯈꯣꯝ ꯑꯃ ꯊꯛꯈꯤꯒꯦ ꯋꯥꯔꯦ ꯆꯠꯂꯨꯕꯒꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯨ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯎꯟꯗꯒꯤ ꯍꯜꯂꯛꯑꯒꯅꯦ ꯁꯪꯒꯣꯝ ꯂꯣꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯃꯨꯔꯤꯒ ꯃꯤꯛꯆꯔꯒ ꯍꯥꯞꯄꯦ ꯑꯗꯣ ꯁꯤꯒ ꯂꯣꯞ ꯂꯩꯔꯦꯕꯀꯣ ꯁꯤ ꯂꯣꯞꯁꯦ ꯕꯇꯔꯒ ꯇꯧꯔꯒ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒꯩꯗꯤ ꯁꯪꯒꯣꯝꯁꯦ ꯊꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯞꯁꯜꯂꯦꯅ ꯁꯦ ꯍꯧꯖꯤꯛ ꯕꯇꯔꯒ ꯇꯧꯅ ꯁꯥꯍꯟꯗ꯭ꯔꯤꯑꯕ ꯁꯥꯍꯜꯂꯒ ꯁꯤꯒ ꯇꯧꯔꯒ ꯊꯛꯇꯣꯏꯅꯤ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯗꯨ ꯁꯤꯒꯩꯁꯤꯒꯅ ꯑꯩꯅ ꯈꯣꯡꯗꯣꯝꯁꯦ ꯁꯣꯏꯒꯠꯂꯦꯕꯀꯣ ꯈꯣꯡꯗꯣꯝꯒ ꯉꯥꯒ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯊꯛ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯁꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯍꯨꯝꯁꯤꯁꯨ ꯄꯨꯔꯛꯑꯦꯕꯀꯣ ꯁꯤ ꯑꯍꯨꯝꯁꯤꯒꯅꯦ 99 ꯔꯨꯄꯤꯁ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯁꯤꯅ ꯗꯥꯔꯛ ꯒ꯭ꯔꯤꯟꯅꯦꯕꯀꯣ ꯏꯁꯪ ꯀꯂꯔꯅꯦꯕ ꯑꯅꯤꯁꯦ ꯑꯃ ꯀꯂꯔꯁꯦ ꯁ꯭ꯀꯤꯟ ꯀꯂꯔ ꯍꯥꯏ ꯁ꯭ꯀꯤꯟ ꯀꯂꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩ ꯀꯂꯔ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯀோ ꯑꯗꯣ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯁꯦ ꯑꯩꯅ ꯑꯃ ꯄꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯑꯅꯤ ꯂꯧꯍꯧꯔꯅꯦꯕꯀꯣ ꯃꯥꯒꯤ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯁꯨꯝ ꯑꯃ ꯂꯧꯔꯕ ꯃꯌꯥꯝ ꯁꯤꯅ ꯂꯐꯨ ꯊ꯭ꯔꯣ ꯕꯣꯔꯥ ꯍꯧꯕꯒꯤ ꯁꯣꯏꯔꯦꯕꯀꯣ ꯁꯤ ꯂꯐꯨ ꯊ꯭ꯔꯣ ꯑꯗꯨꯒꯩꯗꯤ ꯁꯤꯗ ꯂꯩꯔꯦ ꯈꯣꯡꯗ꯭ꯔꯨꯝꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯈꯣꯡꯗ꯭ꯔꯨꯝꯗꯣ ꯊꯣꯡꯒꯠꯂꯦ ꯑꯗꯣ ꯁꯤ ꯏꯂꯤꯁꯥꯒꯤ ꯉꯥꯅꯦꯕꯀꯣ ꯁꯦꯒꯥꯏꯔꯒ ꯍꯥꯞꯄꯦ ꯃꯇꯨꯝꯗꯣ ꯔꯣꯁ ꯂꯩꯔꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯒ ꯑꯣꯏꯅ ꯊꯥꯛꯑꯦꯕ ꯏꯂꯤꯁꯥꯒ ꯃꯀꯣꯛꯀ ꯃꯇꯨꯝꯒꯅꯤ ꯑꯗꯣ ꯁꯤ ꯄꯨꯔꯥ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯐꯖꯅ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯂꯧꯔꯦꯕꯀꯣ ꯆꯥꯕꯒꯤ ꯑꯗꯣ ꯁꯤ ꯃꯀꯨ ꯈꯣꯛꯑ ꯆꯥꯔꯅꯤ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯩꯒꯤ ꯐꯖꯔꯕ ꯈꯨꯠꯁꯤꯅ ꯕꯔꯥ ꯃꯦꯠꯄ
ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ, ꯁꯤꯗ ꯂꯩꯔꯦ ꯂꯐꯨ ꯊ꯭ꯔꯣ ꯕꯣꯔꯥꯗꯣ, ꯁꯤꯗ ꯂꯩꯔꯦ ꯆꯥꯛꯗꯣ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯗꯣ ꯁꯤ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤꯕꯀꯣ. ꯑꯩꯒꯤ ꯍꯁꯕꯦꯟꯗꯤ ꯂꯥꯛꯇ꯭ꯔꯤ, ꯃꯥ ꯉꯥꯏꯔꯤ. ꯃꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ. Charo. The next morning. Good morning ma'am. I hojik jumdanebako leirise ngarang nungthangda akhoi nupa duty de hala chak chara khola dum halebako. Do hojik aise barogi chak kanna thongebako, aduga siga aina hawai thongebako. Kano tawraga hawai mosori nebako. Hawai mosori se aina sida asumaina nga se thakchalaga dum thongjallebako. Hawai mosori oina thonge barose. Do siga chak thangatle, do siga deshi alu ga tomato asangba oina ngalebako irombagi aina. Adaidi amana duse karola khabi se ngaurani, adaidi jongchak khetlaga dum charanebako ngasigi oina. Ado khoi nupana karola khabi se chadabanina ko madi yerum omelette tau haragana magi yerum omelette tawbirani, natraga sina dum charanebako. Ado punamakse loiraga fajana dum yenghalageko mayam. Hujik pungloi loirebako. Do chabadudi hapchararoigeko. Do se leire hawai nga hapaga thonge haibado oina. Adaidi se leire du kano karona khabi ngobado siga leire. Irombaduna sida leirebako desi aluga tomato asangbaga adugaidi tilau mananebako hapise. Dasina ironba leirenako. Adugaidi yongchaktuna sida oina khetlaga aina thammede sumaina. Ado sini meyam ngasigi mathel haibu. Do jerum omelette ai nupa gi oina tawrani, aidi chadabanina karola khabi ngobasiga dum charani. Ado ma hujik maningda leiyebako, iru thokpa saki. Do ma laaga magina yerum omelette tawbiraga pibirani. Ado chabado hapchararoigeko mayam boraga jerum afutbaga oina leirebako. Ma siga oina charani haye. Ado aina dum hawaida jawba nga aduga karola khabi baja aduga tawra charaniba yongchakka. Do ngasigi oina matangsigagi vlog loisanjarake. Next vlog ta mu thengnarasiko mayam. Bye bye.